Ngarang ayuk pung 8:30 taba matam adwaida Keishamthong High School gi mapada maheiloishang asigi Nupi maheiroi sing mamangda privatepart uttuna mathong huktaba thawong chathakhiba meoi ama Imphal West Police ki OC Ingocha na luchingba team Amana Ngarang numidang wairam pung 3:30 adwaida fagatkhre hairiba thawong asigi matangda report tawrakpadagi CCTV footage na chingbasing midyeng changduna thijinbadagi kwakaichal konjeng laikai langpok lakpam sital chahi kunganipan apokpa El Kumar fagatkhibani loinana thawong adu chathabada fagalaba meoi aduna tongduna lakhiba activa number yaudaba amasu fagatki hairi fagalaba meoi adu FIR lodge tawduna court ta puthoklagani hairi loinana nupi bu thakwangna thamba khunai asida asigumba mathong huktaba thawong tatana chatharakliba ase matam chana mityeng changduna mathau taba wakhal loksing piba mathau tare haina makha takhi adwaida Keishamthong High School sida koi masi gari khamaga koi Keishamthong High School sida team macha khara adum lai school gi team macha sing somdo omsil laga hai tare magi private part tena to roga agi koi gi ni reservation to hai tare koi gi omsil laga ba kono si koi report amal la badagi hai tare simaina to re ha si report la badagi masi koi kanna OC Imphal West Inspector Ingocha gi team na kanna CCTV footage na chingno am ye lo magi kunji trace to tungda ki hai mi si koi pange mi si koi arrest to re hai mi si mamangda mi si mamangda lampolapom sital sing 28 years son of El Kumar of Kwakitel Konjeng Lekai hai mi singarang evening pung 3:30 swaida koi magi meum di pare du mana sin naramba magi ki transportation la presin aba activa do su story hai mi si koi fire lokalaga koi porto lokani koi na hani mi si crime against women si koi gi Manipur si nupi bu koi yang ijat tawna labor society ni mani haraga su crime against women mamangda su koi nupi masa am ta kutcha sang gi haraga koi jail da hapsing gi legre jail da thamgre anak su sakana nai koi de su no ma thor pusi koi legi ba sin naw sing koi gi nupa sing si parents sing sin angan sing si parents sing sin yang koi gi nupi yo bising ta kari meeting yengani pi yo bising dignity amuda yengadam ne ha gi kino sing se family lesson amu koi parents sing na tambiba ma ta ka